India की एजेंट होइना tharakliba Security Advisor Kuldeip Singh Amasung Manipur Police की DGP na Louriba Thoudangi Marumda Kari Aronba agenda Leibage haina COCOMI की Coordinator Somorendro Thokchom na hanglakli ngasi langpel pata leiba Coordinating Committee on Manipur Integrity COCOMI की office ta pangthokba pau ki mifam amada wafam asi phongdokladuna Somorendro na hai Kuki militant chamapan Myanmar dagi Manipur da changlakre haina Chief Minister की Secretariat dagi charol ama thoklakhi Paudugi achum aran miyamna chamam naraga leiringai tanjaduda Security Advisor na wafam adu achum bani haina phongdorakhi madugi damak mathau taba khongthang sing lokhatpaga loinana Central Amasung State Force ki personal sing alert oina leinaba khanghan kre haina Kuldeip Singh na media da phongdokhi aduga hujina kuki militant chamapan Manipur da changlakpagi wafam adu Thazaningai oidre haina Security Advisor amadi DGP na amuk phongdorakli Manipur lenga ki Security Advisor amasung Manipur Police ki DGP na Louriba thoudang singda miyam angak papaunare masagi mathau masak khangdabagi wangang ngangduna miyam chamam na haliba sigi marumda kari aronba agenda leibage Kuki militant chamapan Manipur da changlakre haina Kuldeip Singh na phongdokhiba matam aduda miyam mipaiba poknakhi Maduga iroinana atopa leibaki kuki militant sing saugatpa kuki furuki CSO singna lakliba tang kunipanda maitei singna kuki da landaga daure haiduna total shutdown gi khongjang lauthokpa leikre masina miyamda charak chahing naba phibam ama phawale asigumba phibam masida unified command gi chairman suoiriba Security Advisor Kuldeip Singh na yumpham yaudaba wafam kaya phongdorakpa asina miyamda chamam naba ama phawan badanatana Security Advisor leibagi wahanthok leihandre Hauzik thokliba irang asida Manipur gi miyamna center da warauraga leiribani talag asida Security Advisor amadi DGP na Louriba thoudang asi lautunaba ama yaurabra haibasi chingnadaba ngamde Manipur gi miyam asi makhoina kari oina urabano masagi mathau masak khangdaba myoi amada Unified Command gi chairman oihanba haibasi achumba nate hiram asida stelengang na sukupna yengduna matik chadraba Security Advisor amadi DGP lauthokpada achoba thoudang lauhanningi hainasu Somorendro na makha tana phongdokhi Security Advisor na yamna thonga chumba mongda changaiba militant chamapandu summe Hyderabad press briefing ma pire sumbadugi mathakta changai haiba khakta natna sector 30 thona yenthoga phomda poisel lawdan laigre pan thamoga phomju tonga masikin thorang mayama koina lokhanaba alert oinaba center amadi state forcing alert oina leinanaba mana advice tawkhre sini hai direction pi kare na hai ikhang khangawdra amu foreign militant sing support toriba tonga bu kuki lupsing nai tar mo shutdown tokchandra Taina tangkuni pandagi landara dauni adu tara dauni kaina lauthorok paidare ora khoiji charak chahingnaba dagi menman tahandaba lenga ka se matong khangendaba miyamda hawhanba Security Advisor oriba khoigi Unified Command gi chairman oriba khoigi advisor jina sumai tawragadi miyam sina thingnagadoi bisikar mamong thingnagadoi hamin akhoina hoji india lengakta yamna waruba nungaitaba lenigai tanda sida lautunobsi bulak akhosi yong tohrabra haibagi nungnangba singnaba ma khoi kukumina phawe